KNAB PDF Cadre Tara Mari AR Personnel Mari Hatkhre Nscn IM Nscn IM gi Naga Army da ambush tawpada khuthanbada KNAB PDF Cadre Tara Mari AR Personnel Mari Hatkhre haina larholup asina thadokpa sirol amana claim tawri sirol asina hai handakta Myanmar gi ngakoi manakta leiba Naga area da KNB PDF amasung Assam Rifles ko pullaga Nscn IM Naga Army da landarapagi thabak toina satharali adubu aikoina yeknababu tanthokpaga loinana makoibu amata thoanki yamna maru oiraba numit aduda border area manakta national security duty tawriba Nscn IM Naga Army da PDF KNAB amasung Assam Rifles na ambush tawaki adubu Naga Army gi maikaidagi casualty amati yawkhidi adubu Naga Army na handuna khuthona bada KNAB PDF Cadre Tara Mari AR Personnel Mari Hatkhre yenaba singa chen khraba tungda mafam adudagi drone yawna yamlaba nongmai amadi maru kya Naga Army na phangba ngamkhi ing 2024 gi September 3 da Naga Army da ambush tawnaba ngairaga leiba yungauba amasung tumlamba yeknabagi kangbu amuk hanna khut thonabada makhoi gi makaidagi mi mari sikhi Naga Army na afaba makhagi nongmai amadi maru kya lobo ngamkhi adubu Naga Army gi makaidadi khujin mami fawa tarakide ing 2024 gi September 18 gi nungthilpung mari rom tabada Naga Army na KNAB amasung makhoi ga chaminaba singi mathakta defense line attack chathaki maduda Naga Army gi maikadi asopan amati yaudana yeknaba force ki mi mapan neutralize tawba ngamkhi laibak thibadi yeknabana drone sizinaraga leptuna bomb thadabagi thabak chatharakpadagi khongpam handorakpa taki adubo AK-81 amasung nomai maru kya amadi lawaki panba yabadi Naga Army gi Jadonang Brigade ANP Battalion amasung Central Command na CAO ga amadi Jalet ki staff singa khusam naraga ZUF Jenchui Kamai Cessation of Operation Nscn K amasung NSC gi member Tara Mari yumda purakpa ngamkhi masigi manungda Nscn K gi ahum NNC gi ama amasung ZUF ki tarani haire